Nagorno Karabakh conflict asida military gi solution leite US retired ambassador ing lising amaka chamapan maudra marida ceasefire thamkiba amade haukiba chahi kungani gi matam asida Organization for Security and Cooperation in Europe OSCE Minsk group na diplomatic waina honaduna lakiba taragasu ladiba wathok ase military gi waina solution purakpa ngamloi haina mamangda US ki ambassador oiramba Gareth Kavanaugh na phongdokre santi gi process ta leptuna laikiba corona virus ki pandemic thorakiba US ki election pangthokadaba leidiba Belarus ki crisis thorakiba amade Brexit na singbagi wathok lakiba sina maram oiraga negotiation asida maruoiba thodang loramba US amade France na singba asina khongpham handokiba asina maram oiraga hojik conflict thorakiba asigi maruoiba lambi ama oide English amaga chamapan maudra marida ceasefire thamkraba matungda khwaidagi sathibo oina khut thoknabagi thokdok asi sathari loinana military amadi civilian singi marakta asi ana amadi asok apan nangbagi sangsu hengalakle hojik Nagorno Karabakh ta sathariba conflict asina maram oiraga military amadi civilian cha kaya ama lanjena khre artillery rocket amadi missile amadi drone chingba sizinaduna amana amada attack tawbugi thawong sathari Masina Armenia amadi Azerbaijan gi marakta amangata chauna thokle panba yabadi October tang tarada Russian Foreign Minister Sergei Lavrov na broker oiraga humanitarian oina ceasefire thambagi wafam yanakiba duda nakal animaki oina lanfa sinaduna thadokpa amadi asiba hakchang sing pithok pisin gi matangda yanaba purakhi adubu ceasefire sanaba horakpa ikan kanadana nongmai kapna bagi thawong satharakpadagi amana amada maral thangjinari ngasidi Armenia amadi Azerbaijan gi marakta khut thoknabagi thokdok ase hena kansilakle masida mapan gi sakti leibak sing yaukshilakuna lal ase hena pakthok chawthorokadra haibagi nungnangba leide Russia leibak asina Armenia ga mutual defense pact ama leiribani aduga Turkey na Azerbaijan ga yamna naksinaba mari leire military gi oina aranba khongthang ama satkibaga loinana madugi oirakadaba phal adu yamna sathiba phibam ama mayoknagadore Masina Caucasus region asigi wangmada lal asi hena pakthok chawthorakpagi mipaiba leire Russia amadi Turkey gi marakta khut thongnarakani haibagi chapchaba wafam amadi leite Masina proxy gi mawongda Syria da soknariba lal asigumna proxy gi oiba lantheng ama chatharakpa yabagi phibam lei haire Armenia amasung Azerbaijan gi foreign minister singna Pompeo unaragani yetnaba leiba Nagorno Karabakh ki region gi matangda military gi lan ama thoklingai cherakta lal soknariba Armenia amasung Azerbaijan gi foreign minister singna irai numita Washington da US gi secretary of state Mike Pompeo ga tongan unaragani haina media report singna phongdokle Hill news website ta thadokpa statement amada US ta leiba Azerbaijan gi ambassador Elin Suleymanov na haiki madude foreign minister Jehun Bederamov na irai numita Pompeo ga unaragani State Department na invite tawrakpadagi meeting asi pangthokadawribani Pompeo ga unaduna wari saba aduda Nagorno Karabakh states ki matangda political negotiation chathaba yadana leiribase kaukhannabagi wafam sing khanaraba yai khanagadawriba isude ceasefire natte international law gi matung inna political dialogue makha chathabagi wafam asini sairaksida US ta leiba Armenia gi ambassador Grigor Hovhannisyan Hill News website mahaki leibaki foreign minister Zohrab Manasakyan gi Washington gi khongsat kidamak sem sabagi sathari haina phongdokre envoy asina makata na haiki madudi Yerevan na US ta Azerbaijan da military mateng piba lepnaba amasung Turkey bu Baku da mateng pangbagi damak athingba thamnaba taksilli Armenian foreign ministry gi matung inna meeting aduda France amasung Russia gi mihut singsu yaugani Agency na uba phangkiba US government ki document singi matung inna ahanbada Beramov na irai numit ki ayukta Pompeo ga unagani amasung madugi matungdana Manatsa Kanyan na Pompeo ga unagani nongmaijing numita nakal ani na amana amabu ceasefire thugaibagi maral sinakhibani China thengnanaba Japan na mateng pigadawre Japan gi anuba prime minister Yoshihide Suga na office pairaba matungda mahaki ahanba foreign trip ta China gi thoksil kaya thengnanabagi damakta Southeast Asian leibak singi maritime security da mateng pangge haina hogdokre Vietnam da thunglaba matungda Indonesia gi konung Jakarta da amuk lakhiba Sugana wathok oidiba South China Sea
SCS ta China khusem gi ithata military mapangal semgatpa amade atai thoksil kaya sathabagi matangda wafam sing thamkhe Japan amasung Asian Association of Southeast Asian Nation gi marakta lambi phauna haliba Indo-Pacific asida ingthaba amasung nungai yaifaba purakpa haibase mapung phana ain ngaktuna ningkha tamhallaba matungdata oirakadabani adubu South China Sea madugi ona tainaba thokdok thokle masi aikhoina yamna nungnangba pokpaga loinana yengli haina sugana haiki SCS ta tension wangkhangadaba thabak ama hekta Japan yaroi SCS ki wathokta senari ba leibak pumnamakna force natraga threat tawbagi mahutta ingthana wathok loisinaba honagadabani haina Prime Minister na haiki mahakna Japan amasung Southeast Asian leibak singa defense ki mari chasilhangani amasung Japanese Coast Guard ki maikaidagi training piba amade equipment piba yauna samudrada yengsinbagi thabakta mateng pangani haina Prime Minister na wasakhe Messi na Champions League ke thangnaba season taraga tarukta goal chanba ahanba footballer oikhre Argentina gi superstar Lionel Messi na UFA Champions League ke thangnaba season taraga tarukta goal chanba ahanba player oikhibadagi mahakna haukiba leibak pokpa numit ki Camp Nou da sanakiba makhoigi group G ahanba match ta player tara khak ngaikhiba Barcelona bu Hungarian club Ferencvaros ki mayokta goal manga amada chauna mai pakhanbada mateng pangkhre record oina Ballon d'Or gi award taruglak phangkhraba Messi na competition asida mahaki chamaga tara taruglak suba goal oina ahanba hafta penalty dagi Barcelona bu mangjil thahan khraba matung Ansu Fati na nifuga nithoi suba minute team gi ani suba goal amuk chankhi Brazilian Philippe Coutinho na ani suba hapki angan basarukta atopa goal amaga amuk chankhraba matung Barcelona gi veteran defender Gerard Pique na tokmet ngunda aranba thawong sizinarubadagi red card phangkhibada natana maduda pikiba penalty adudagi Igor Kharatin na panjil ama handokhi adubu Ferencvaros na lamjelda amuk halakna ba hona khiba adu atenba matamgi manungda aremba tahanduna masagi chahi taraga taret khak ngairiba Pedri na season asigi haurakpa sarukta second tier Las Palmas tagi lakraba matung mahaki ahanba Barcelona gi goal chansinki aduga Ousmane Dembele na marifuga mapan suba minute team gi manga suba goal amuk chanduna Ferencvaros ki asokpada thum chaisinki masiga loinana Barcelona na Italian champions Juventus ki goal difference ta mangjil thaduna group ki makok thongba mafam kankhre Cristiano Ronaldo yaukhidaba Juventus su haukiba leibak pokpa numitta Dinamo Kiev goal ani sinoda maithiba piduna October 19 da Barcelona ga Turinda amuk lamba tauna basem sakhe Barcelona gi coach Ronald Koeman na lagliba thangja numita Real Madrid ka sanagadoriba season asigi ahanba El Clasico da akhanaba mijeng ama thamlaga midfielder Sergio Busquets amadi France ki World Cup winner striker Antoine Griezmann bu bench ta thamkhe Ferencvaros na sahi kunmanga gi manungda ahanbo ina Champions League ki group stage ta mafam kalakhibaga loinana makhoi gi su goal chanba yabagi khudongchaba phangkhe adubu Messi striker ngunna khongjel yangna sengkhalaklaga sankhiba goal adu offside taramkhibata natana Brazilian midfielder Izelna kauksin khiba sapu kalaba ball amasu post amadi crossbar ani ki karakta panduna thaktok khe